Sahitya Academy Madi Naharol Sahitya Premi Samiti Imphal ga punna khuchamnaduna Life and Work of Pacha Meitei gi matangda Literary Forum ama Langthawal Kunja da leba Dr. Kamal Literary Complex ta pangthok khre. Naharol Sahitya Premi Samiti Imphal gi President Nauroibam Indramani na athoiba mitunglen oina saruk yaduna pangthokiba thoram aduda haubam Gauradas Singna iba Manipur Sahitya gi mamal lepa haina mingthonba lairik ama phongkhi thoram aduga mari leinana Naharol Sahitya Premi Samiti Imphal gi President Nauroibam Indramani na phongdorakpada aiba Pacha Meitei na hinglingai matamda mahakna ibiramba lairik kaya asina mahakbo hauzik phauba siba naidaba ming oina leihorani haina phongdokhi. Pacha Meitei siapina police tami matamda magi mas expert writer ne magi Imphal amasung masigi akoibigi fibam haiba kena like siapu pare na ta thi bahan da si pare be mo ke thengarate isi tungan ba ma thengar bai ta yam nit dal we koi de matam de padi parga koi na paninge betu gi hiram du ga gi ta sana gi to ko police tami matam magi tormu work me che masigi maramda koi Namdam Chiki Sanai Raba, Akumna, Detail over information to Mamda, but over Nanga, Tapirani, Kazokan, Penasi,